ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯍꯩ 5-10ꯇꯪ ꯑꯩ ꯉꯁꯤ ꯊꯝꯖꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯆꯦꯟꯊꯕꯒꯤ ꯃꯤꯇꯩꯁꯤꯡꯁꯤꯅꯅꯦ ꯉꯥꯡꯗꯣꯔꯛ ꯁꯥꯗꯣꯔꯛꯄꯁꯦ ꯀꯩꯅꯣ ꯃꯤꯇꯩ ꯑꯁꯦꯡꯕꯗꯤ ꯁꯥꯖꯅꯤꯡꯉꯤꯕ ꯑꯗꯨꯒ ꯉꯥꯡꯗꯣꯔꯛꯄꯗ ꯂꯣꯟꯆꯣꯛ ꯉꯥꯛꯇ ꯁꯤꯔꯝꯗꯥꯏꯁꯤꯡꯁꯦ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯛꯑꯦ ꯃꯁꯦ ꯃꯥꯅ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯇꯧꯔꯤꯕꯁꯦ ꯃꯥꯁꯤꯕꯨ ꯃꯩꯇꯩ ꯅꯨꯄꯤ ꯅꯠꯇ꯭ꯔꯕ ꯃꯥꯁꯤꯕꯨ ꯃꯥꯁꯤ ꯇꯁꯦꯡꯅ ꯃꯌꯥꯝ ꯃꯥꯁꯦ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯔꯝꯃꯔꯣꯏ ꯏꯁꯦ ꯉꯝꯃꯣꯏ ꯃꯄꯥꯁꯦ ꯉꯝꯃꯣꯏꯗꯨꯗꯅꯤ ꯃꯥꯅ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯃꯌꯥꯝꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯨ ꯀꯁꯥꯔꯒꯤ ꯅꯤꯉꯣꯜꯅꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛꯇ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯇꯧꯔꯤꯕꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩ ꯄꯩꯁꯥ ꯂꯨꯄꯥ ꯃꯇꯦꯡ ꯇꯧꯗꯨꯅ ꯈꯣꯠꯇꯨꯅ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯁꯨꯛꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯒꯗꯕ ꯔꯨꯝꯗ ꯇꯧꯒꯗꯕꯗꯣ ꯃꯥꯅ ꯎꯠꯂꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤꯁꯤꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯉꯒ ꯃꯥꯅ ꯁꯥꯎꯔꯦꯕ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯅꯁꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯁꯥꯅ ꯑꯩ ꯀꯔꯤ ꯊꯥꯒꯠꯂꯨꯅ ꯇꯧꯔꯤꯅꯣ ꯑꯩ ꯀꯔꯤ ꯂꯥꯟꯅ ꯇꯧꯔꯤꯅꯣ ꯅꯪ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯥ ꯏꯕꯦꯝꯃ ꯅꯁꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯅ ꯃꯌꯥꯝꯅ ꯉꯥꯡꯉꯛꯏꯅꯤꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯉꯣ ꯁꯥꯎꯒꯅꯨ ꯑꯗꯨꯒ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯅꯪꯅ ꯉꯥꯏꯇꯅ ꯉꯥꯡꯗꯨꯅ ꯁꯛꯇꯅ ꯃꯤꯅ ꯉꯥꯡꯉꯒ ꯑꯃꯨꯛ ꯅꯪꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏꯅꯦ ꯅꯃꯥꯏꯗꯣ ꯏꯀꯥꯏ ꯈꯪꯗ꯭ꯔꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯗ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯔꯦ ꯃꯩꯇꯩ ꯅꯨꯄꯤꯅꯤꯒ ꯍꯥꯏꯕ ꯏꯀꯥꯏꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ